Assam Meghalaya border da police ka khuthoknabada criminal gang kangbu amagi miyoi mari sire. Kuki khungi sip singna ngamkhoi samban khabada mateng piroi haina laukthokre. Kanglup ki irang matungdagi North East da tourist lakpa Manipur na khwaidagi nemba state oire. Domestic tourist lakpagi sang sada 49.56 foreign tourist na 31.35 hanthare. Rahul Gandhi hatkani haina ki halakpa BJP gi spokesperson phanaba Congress na Home Minister da taksinkhre. Maikai khangdana kapthorokpa nongmai maruna panbadagi sahi taraga mathoi da ngairiba angang ama soktuna Rims Hospital da laikhatnakre. Imphal airport dagi miyoi ani ganja kg lising kun mathoi ga chambriga kunga konana phare hairi. Bihar CM Nitish Kumar gi home district da sabaloidriba thong ningkhaikhre. Myanmar gi Rakhine State Mosklu Lenda Rohingya singna bom thadaduna Reben Singhi yum kai kaya thukaiduna amangata thoankhre khunja sing lanjenakre. 4.9 magnitude earthquake thokre pung 3 minute tarada. 4 days support handokpagi maram oktaba masana secretary oramba chairman na masabu yoktuna thamba ngasisu victim nupi masadu wana khangli haina RK production gi post ta phongdokli.